पाउसेद युमफम ओइबा मरु ओइबा पाउ खरा अपडेट तौजरी पाउमाई फुबुगी वाथोक सदाउन हौख्रे सेनापति फावरगा गाड़ी चंगबा थिंगदौरी कुकी सिंगना खुंदाबा मफमदा पोट पुबा गाड़ी चंगबा थिंगले NPO पाउमाई फुरुप की नुपा अनिबु हौखिबा अक्टोबर 18 की अयुक अंगनबदा लमसांग एरियादा फुरकिबगी मायोक्ता नागा पीपल्स ऑर्गेनाइजेशन NPO ना थाखिबा पुंग निफु निपाल की मतम लोइखिबगा लोइनना ngasi nungthil pung mari taba matamdagi pung kunmari senapati shutdown tawbagi khongjang changsinba hokre makha tana commercial vehicle sing Senapati District Headquarter Fauraga Chatpada Athingba Thamgadouri Deputy Commissioner Senapati ki Khuthangda Manipur ki Chief Minister da Pisin kiba Cherol amada hai Hauzik lamdam asida thokliba Kanglup ki irang asi hek haurakpadagi hauraga naga phuruk ki miyoi singda leptana otpa naiba amasung namduna sel munmana singbagi thodok sing chatharakpa asina phuruk asida thowaliba awaba asi khanghaningi Naga People's Organization ki President Cuba Peter Senapati District Students Association के President A Saloni Tony अमसुंग Senapati District Women Association के President RN Hanahan पुन्ना खुयेक पीदुना पिसिन की बचेरोल अदुदा मखाता नहाई हंदकता कादोम विलेज Senapati District की भी रंगाव ब्लेशन अपोपा एल भैनो अमसुंग लियाई खुलेन विलेज तगी दालो अपोपा रेनीबु अफब खुलाई पाइबा मियोय खरना फुबगा लोइनना नोंमै चिंदोंदा लुपा लिसिंग हुंफुमाथोय का चामरी मुलौबगी थौदोक थोकप लैख्रे ओइबा फिबम असि येंगलगा थौदोक अदुदा चेनरीबा फुरुक अदुगी सिविल सोसाइटी ऑर्गेनाइजेशन सिंगना वातोक असि लोइसिनबा होनबगी ममी उबो फंगदे विक्टिम ओइबा मियोय सिंगना थौदोक अदुदा चेनरीबा सिंग अदु मसक मुन्ना खंगी अदुम ओइनमक मराल लैरबा सिंग अदुना थौदोक अदुदगी लैरगा चेनबा होनरी पुनमक असि येंगलगा डिस्ट्रिक्ट असिदा इंग तप्पा अमसुंग नुंसी चानबा हंजल हन्नबा लोइनना अखोइगी मियोइसिंग कन्नबगिदमक तंगाइफदना खोंथांसिंग असि लोखत्तबा यारक्तबनी मरम असिना तंगाइफदना पोचै पुथोक पुचिन तौरिबा कमर्शियल वेहिकल सिंग सेनापति डिस्ट्रिक्ट हेडक्वार्टर फावरगा चटपा थिंगबगी खोंथांग असि लौरकपनी तंगाइ फरक्तरबदी खोंजंग असि हेन कंसिलकपा याई हाइना फोंदोरकली चेरोल अदुगी कॉपी सिंग माउ AC की MLA L Dingo तदुबी AC की MLA N Kayesi Karong AC की MLA J Juko सा Director General of Police Manipur अमसुंग SP सेनापति देशु पीखी हौकिबो अक्टोबर 18 दा पाउमाई नुपा अनि अदुना थौबालदगी हलकपदा लमसांग एरियादा मखोय अनिबु फुरगा फुबा याबा चैबा याबा तौरबा मतुंगदा मखोयदा मसादा यावबा लुपा लिसिंग हुंफुमातोय चामरी नोंमै चिंदोलदा मुलहौकी मखोय अनिमक पाउमाई फुरुकी मियोय सिंगनी हाइना सक्ताकलबा फावबदा मियोयबा सिंग मिनुंगसी येंगदना ताथी तवैना तौबिखी हाइना फोंदोखिबा लैख्रबनी थौदोक अदुबु यानिंगदबा फोंदोक्तुना मियोय अनि अदुगिदमक अचुंबा वायल फंगन्नबा नागा पीपल्स ऑर्गेनाइजेशन अमदी अतै सिविल सोसाइटी ऑर्गेनाइजेशन सिंगना पुंग निफु निपालगी मतम लैंगाक्ता थाखिबा लैखबनी नाकल अमरोमदा सेनापतिदगी नागा नुपी अमना पुरकपा ललोनपोट कांगपोकपी डिस्ट्रिक्ट की मनुंग चनबा गामखीफाइदा लैरिबा कमिटी ऑन ट्राइबल यूनिटी कोटुगी गेटा सिंथहोबगी थवोंगदा थवोंगी मायोक्ता नागा पीपल्स ऑर्गेनाइजेशन ना खुदक्तगी कुकी सिंगना खुंदाबा मफम सिंगदा कमर्शियल वेहिकल सिंग चंगबा थिंजिल्ले हाइना लौथोखरे डिस्ट्रिक्ट ग्रीवांस सेल नागा पीपल्स ऑर्गेनाइजेशन की कन्वेनर ना खुयेक पीदुना प्रेस थादोरक चिरोल अमना हाई सेनापतिदगी लाकपा नागा नुपी अमना ललोनबा पुरकपा पोलम सिंग हौखिबा अक्टोबर 19 गामकी फाइदा लैरिबा कोटुगी गेट फाहौखी थौदोक अदुगी मतंगदा थौदोक अदुदा चेनरिबा कुकी फुरुकी मियोइसिंगदा खंगनखिबा लैख्रे नागा पीपल्स ऑर्गेनाइजेशन सेनापति की माइकैदगी हानसु नागा फुरुकी मियोइसिंगदगी मखल अमतगी लोना यादबा टैक्स लौदनबा हाइना यानखिबा लैख्रबनी अदुम ओइनमक असिगुंबा थौदोकसिंग असि हंजिन हंजिन चथदुना नागा फुरुकी मियामदा अवाबा पीबा अमसुंग लोना यादबा मोंगदा टैक्स सिंग लौबगी थबक लेप्तना चथदुना ममांगदा यानखिबा वाफमसिंग अदु थुगाइरगा लागली मखोइना चथरिबा थौंग अदुगी पाउकुम ओइना ग्रीवांस सेल NPO ना मखल खुदिंगमकी पोचै पुबा कमर्शियल वेहिकल सिंग कुकी ताबा मफमसिंगदा चंगमदा खुदक्तगी अथिंगबा थमले मखाताना हेना कन्म खोंथांग लोकलकपा याई हाइरी खोंथांग असि कुकी सिंगना थमोइसेंगना लाले हेक हाइद्रिबाफाओबा अमसुंग ममांग थक्ता यानखिबा वाफमसिंग चपचाना ngaकनी हाइबगी थाजबा पीद्रिबा फाओबा मखा चथखिगनी हाइना पल्ली मखा तारक पाउदा कांस्टेबल ना SI अमा कापतना हाटख्रे CM गा वारी छानद्रिबा फाउबा असिबा हक्चांग लौखिरोय JAC
Kuki Singna ngayak leitana nongmai kapsinduna maitai singda attack tauba thingnanaba Haidribaphaoba mongbung khulda handakta thamkiba police ki team manungda constable amana post adugi commander su oiriba SI ama mathabakta 303 gi rifle na kaptuna hatkre laikidraba post commander adugi maming khulakpum chajan chai 38 apokpogi ming laikidraba ibomcha kowi mahak yaripok tuli haldagini macha ahum leire mahakpu nongmaina kaptuna hatliba mioi adugi mamingna Vikram Akoijam apokpa Akoijam Dhananjoy kawi mahak Imphal East ki Naharup Pangong makhongdagini hairi thajaba yaba mafamdagi phangba pauna hai ngasigi thaudok adu ayuki pung 7 makai aduwaida Haidribaphaoba mongbung khul en Noren kouba mioi amagi sangoida thokibani khul ngaknabagi damakta mafam aduda makoi 12 rom mathok tawduna leibani Ningol Chakobagi outpost chana khibana maram oiraduna makoi kharakhak laihokibani hairi makoi na ngagliba mafam adu yamna sensitive oibana santri tabada section de haiduna commander asina constable aduda ngarang khara chai thangba tawki madugi madung ngasi ayuk commander aduna sangoi aduda plastic chokri amada phamlaga Casper garigi driver da masam sanghallingaida constable aduna 303 gi rifle ama puduna laklaga anakpa mafamdagi mathabakta nongmai round ama kapsilambani khudakta mahak personnel mayamna faki thogdo adugi matangda Haidribaphaoba police ki SP KS Robinson na luchingba team ama laktuna case ama register tawduna thijinba hokre hairi amaromda ngasi ayuk pung 7 makhai rom tabada Haidribaphaoba district ki manung channa leiba mongbungda hangba police outpost amagi commander oiba Manipur police ki sub inspector amadi Sahajanbu mahakka leiminaba police constable amana nongmaina kaptuna hatkiba mihat adubu condemn tawrokpaga loinana JAC ama semkhre loinana Sahajangi asiba hakchang lokhiroi haina JAC na phongdorakli mihat aduga mari leinana ngasi nungthel yaripok topok pida leiba laikhidraba Sahajangi yumda pangthokpa pawmi singi unaba amada JAC gi convener makak mayum phaya safarna hai ngasi ayuk pung 7 makai rom tabada yamna nungaitaba thodok amada hojik Manipur gi oiba phibam asigi yenglaga Haidribaphaoba district ki manung channa leiba mongbungda hangliba police outpost da post commander oina posting leiba Manipur police ki sub inspector MD Sahajana mahakka leiminaba police constable amada red zone area da leiraga duty ningthina tawde haina ngangba chairubada constable aduna yamna nakpa mafamdagi nongmaina kaptuna hatkiba asi yaningde mihat asi cold bladed da constable aduna 303 rifle na kaplaga hatkibani mihat asiga mari lainana ngasi jaripok tulihal tokpok pida leiba club organization sing halaman amadi mairapaibi sing yauna kupna khanaraba matungda JAC against cold blooded killing of MD Sahajan sub inspector Manipur police Mobung police outpost Haidribaphaoba district haiba asi semduna local MLA T.S. Syam Kumar gi khuthangda CM Birenda memorandum pisingani amadi JAC gi maikaidagi thamba demand sing CM Birenga phaminaduna wari Haidribaphaoba ASI Sahajan gi asiba hakchang lokhiroi haina convener na makhatana phongdorali makatarakpa pawda Bisnupurda yum mai chakre Bisnupur district ki manung chanba Bisnupur ward number 3 maning likai da leiba yum ama maina chakpadagi chauna amangata thokre hairi Bisnupur fire sub station dagi phangba pauna hai ngasi ayuk pung 7 khara helakpa matamda Bisnupur ward number 3 maning likai Old Kachar road da leiba Lokrakpung Michael Singh apokpa L Dhaneshwar kouba amagi yum adu khanghodana hawrakiba maina chakpadagi chauna amangata thokibani makhana jekna saba aduga mathakna una saba fit 55 sangba amasung fit 15 pakpa yum adu mathak tangba saruk aduna mi leinaba kasing oiri aduga makha thangba kasing adugi manungda kharana mi leinaraga khara amana grocery dukan oina hangdokpani hairi pawasina makha tana hai mai chakpagi paw adu police ki khuthangda ngasi ayuk pung 7 minute nifu rom taba matamda fire station da hek pau phangbaga Manipur fire service ki team ama fire tender ani amasung constable pam ama mai chakleba mafam aduda changsinki makoina mai chakpham adu yoba matamda yamna sathiba mongda mai chaktuna leirambadagi thuna yangna mai kannabagi thabak chathaki team aduna mai adu laksinba ngamloi pumloi loiraba matungda nungthil pung 12 rom tare hairi mai adugi chapchaba horakpham khangdrabasu electric short circuit tagi oiramba yai haina paw asina makhatari mai adu yum adugi ayamba saruk amangata thokre hairi makatarakpa pawda thadau sing Kuki natte haina warep lokre thadau sing asi Kuki natte
top topa Manipur gi yellow furup amani haina Guwahati da pangthokiba Thadou Convention 2023 da warep lokre Thadou Community International TCI amasung Thadou Student Association TSA na punna sinduna Guwahati da pangthokiba mifam amada lokiba warep singi matangda Thadou gi tongan ba lup singi thaupuba nipal na punna thadorokpa cherol amana hai Guwahati da pangthokiba Thadou Convention asida malem gi tongan ba mafam singdagi Thadou furup gi miyoi kaya marum saruk yaki loinana mifam aduda lokiba warep sing aduda Thadou haibasi Kuki gi makhada leiba furup ama nate masidi Manipur gi yellow furup kunmapan gi manungda amani loinana Thadou sing asi Kumja 1953 Schedule Tribe oina India government na sakhangkhrabani maram asina Thadou sing chaktakpa matamda atai atopa wahigi prefix natraga suffix hapiganu Manipur gi oinasu Thadou sing asi khwaidagi masing yamba tribal oina khangnaribani Kumja 2013 gi census ta Thadou sing gi masing asi lakh ani 13,538 oiri loinana Any Kuki tribe Haidriba asina sumnatangi 19,992 khaktamak oiribani maram asina Thadou singbu Kuki ni haiba iramba amadi phongdoklamba wafam khudimak yaba ngamloi masigi sumathakta Any Kuki tribe Haidriba asi Manipur gi schedule tribe ki list tagi lokthokpam thoi masigi sumathakta Kuki Haidriba wahai asi British singna tholamba wahaini masidi Aimol Gangte Mar Kom Mizo Paite Simte Baifei Jongna chingba furup singnasu yakhidabani maram asina Thadou singbu kaidonungda Kuki oina ubiganu Thadou sing asi ngalingai matamdagi hauna Kuki singi miyot minei kaya maru mayokna duna laklibani loinana Kuki militant amadi Kuki singi CSO singnasu itat tatana tuhat piri Cherol asina makhata na hai Manipurda haukiba kumja 2023 gi May 3 dagi hauraga thokliba irang asida Thadou sing asi kham thengna awaba mayokna duna leiri pumnamak asi koknanaba Manipur gi sarkarna athuba matamda irang asi loisinduna tangdu leitaba phibamda hanjilakpa oirasanu haiki